Thadou Convention na NRC sana hannaba war on drugs sauganaba lemna khare hai masi tang amadegena tang ani phawa Guwahati da hariba convention si pangthokibin masi aidi ahanbada Thadou gi adugunba convention adubu silli langiba tawriba miyuising adubu ai ahanbada ai thagatpu nungaibu phongdoksage maramdi karigino haibu matamda mitop singsi aikogi India gi sana kanglonda aikogi NRC ase mitop khantoknanaba adugunba India gi uba sana kangloni Manipur da mitop na khulingba leba ama semge haibedegi asi lan maya ama tawsale adu eba taragadi aikoina India gi lengakta aikoi Manipur lengakna amadi Manipur da leba adugunba civil society organization Manipur people na pami se aikogi mitop singse khantokraga nungai yaifaba Manipur amu oinanabagi damakta ngasi phawbada madugi lengakna amadi CSO singna lawsu leptri aduna Thadou Convention na NRC sana handanaba ware lawribase masi thangai sena ai thagapa nungai bedu phungdokke aduga hairiba convention se masi Thadou nataba atopa community singnasu mathang aidi mating leina Manipur da aidi mitom na khulingaga mitom na sedun ki kota hoigera natrage any atopa khudong chaba mayam makoi enjoy tawraga leire adu idi makoi singche lawthokragadi akoi iram dam stage hana idi leminarakwa isili nausingna phanggadaba kota singsu makoi enjoy tawlare adugi mathakta aikoi gi khabai khara sabase khara hantagani haiba wafum du thamjage aduga war on drugs haina aikoi gi ngasidi Manipur sida adugunlaba aikhoina sin kuki narco terrorist hai sina aikhogi Manipur da sanga chimai singche kokthoga coffee plantation mayam thasel amatungda aikhogi drugs ki factory linkana na honarpa drugs ki factory linkana ba kona bajida makoida yeli makoina khulingba laibak semge taw kan de yeli haiba idamakta misam prajado onjalaga mi hatpa yum mai thaba tawriba se adugi mathakta malingi tasena Manipur da aikhogi drugs ki factory linkala matung taita haugalaliba youth sing aibadi India gi youth oigera malingi youth oigera youth singbu mangan tangna naba honariba drugs singse masi muthatpada war on drugs da sawatkani haibisu adugunlaba Thadou Convention sinbi langbiriba Thadou Convention bu tawbiriba khai tarabusu aikho hainingai leitana thagatpa phongdoksage aikho tasena Manipur se aikhogi tasena yamna adugunlaba ingchingna nungchi chanana nungaina leijaramba mayam se aikhogi war on drugs amadi aikhogi ngasigi iramdam asida mitomna khulingba lebak semge haibadagi adugunna tholokpa lansu oi adugi mathakta maram aduna Thadouна paithalagliba thabaksing ase aikhogi Manipur da leiba aikhogi recognition tribe singchina masina aidi Thadou gumna community sing sina idea wakal lokthing putrokuna hairiba war on drugs amadi aikhogi NRC sana hanbagi se masibu tawirangna nabasu apil tawjage maram aduna Thadouna ngasi paikhalagliba thabak asidi yamna thagatningai oiba hainingai leitana nungaibudu oi haina ai leba myamdu thamje tasena aikhogi maitei khunai khwaidagi chawba natki oiba thoromni ningol sakubus khoi mamangda covid leigre ade mathang adidi adugunba sinko ki narco terroristina maitei de sathaba lan maram oiraga tasena antaki su aikoi ai isam assistant coordinator kokomi aikoi kokomi gi ima singda aikoi mangjongna aidi lakatruba ningol sakobu ase nat ki oiba thoromse masi pangthok pi oina aikoi hana miyam da su phongtui karigino haiba matamda adugunlaba sinkuki narco terrorist kujo ongatana lan tawraga aikhogi maru oigraba nakki thobak thorumsing je tokadaba nati aduna hairiba thabak thorumsing je pangthokadamni tawutabu aikhogi Manipur thokpa pothoksingda yumpham oiraga aikoi ningol singna mapamdagi pubu matamdasu aduga mabung mapa singna dokhana tawbu oiragasu madu Manipur thokpa pothokna tawbiu haina aikoi apel tawbi aduga tasena relief camp da leibasingsu makoina puthokpa posing ase aikoi leiraga thabak tawba adu relief camp singdasu aikoi madu ningon sakobagi thabak adu saruk yananabagi damakta aikoina apel tawbi aina thamjaningi wafamdi ningol sakoba haibse
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯗꯨꯒꯨꯝꯂꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯆꯤꯊꯗꯅ ꯇꯧꯒꯗꯕꯅꯤ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯣꯔꯦꯟꯅꯔꯅ ꯈꯨꯜꯂꯤꯡꯕ ꯂꯩꯕꯥꯛ ꯁꯦꯝꯒꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯈꯨꯌꯥꯝ ꯈꯛꯇꯪꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯌꯦꯡꯉꯒ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯍꯥꯏꯗꯤ ꯇꯣꯛꯊꯣꯛꯄ ꯈꯣꯠꯄꯁꯦ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯄꯨꯊꯔꯒ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕ ꯂꯩꯔꯤꯕꯁꯤꯡꯁꯦ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕꯁꯤꯡ ꯑꯗꯨꯅꯦꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯊꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯨꯊꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯃꯈꯣꯏꯗ ꯁꯤꯟꯅꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯇꯧꯔꯒ ꯂꯥꯛꯄꯁꯤꯡ ꯑꯁꯦ ꯃꯁꯤ ꯄꯨꯊꯔꯒ ꯆꯠꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯣ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯦ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯂꯕ ꯃꯤꯇꯣꯝꯅ ꯈꯨꯜꯂꯤꯡꯕ ꯂꯩꯕꯥꯛ ꯁꯦꯝꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯇꯣꯝꯅ ꯈꯨꯜꯂꯤꯡꯕ ꯂꯩꯕꯥꯛ ꯁꯦꯝꯒꯦ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯒ ꯃꯤ ꯍꯥꯠꯀꯦ ꯇꯨꯀꯦ ꯌꯨꯝ ꯃꯩ ꯊꯥꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯤꯡ ꯑꯗꯣ ꯇꯦꯔꯣꯔꯤꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯕꯨ ꯄꯔꯥ ꯇꯝꯕꯤꯕ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯃꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯥꯂꯦꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯗꯕ ꯍꯥꯏꯕꯁꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯟꯗꯤꯌꯥꯅ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯌꯣꯛꯈꯠꯂꯒ ꯊꯝꯒꯦ ꯍꯥꯏꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯐꯠꯈꯤꯗ꯭ꯔꯕ ꯃꯈꯣꯏꯗꯤ ꯃꯔꯨ ꯐꯨꯡꯅ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤꯃꯤꯂꯣꯟ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯑꯦꯀꯅꯃꯤꯗ ꯑꯣꯏꯒꯦꯔꯥ ꯃꯥꯏꯅꯁ ꯆꯠꯂꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯣꯏ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯂꯥꯟ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯗꯤꯃꯥꯟꯁꯤꯡꯁꯦ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯁꯦ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯇꯧꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯛꯁꯀꯤ ꯐꯦꯛꯇꯔꯤ ꯂꯤꯡꯈꯠꯀꯦ ꯌꯥꯗ꯭ꯔꯒ ꯃꯈꯣꯏ ꯃꯤ ꯍꯥꯠꯀꯦ ꯂꯥꯟ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯣꯔꯦꯁꯇ ꯑꯩꯈꯣꯏ ꯈꯨꯟ 1,500ꯒ ꯁꯝꯊꯤꯡ ꯒꯃꯦꯟꯅ ꯄꯤꯔꯤꯕ ꯁꯤꯁꯤꯡꯁꯦ ꯈꯨꯜꯁꯤꯡꯁꯦ ꯇꯪꯒꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯂꯥꯟ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯟꯁꯤꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯅꯤ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯃꯅ ꯄꯨꯔꯛꯄ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯁꯤ ꯑꯊꯨꯕꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠ 5-10ꯗ ꯄꯨꯔꯛꯄꯁꯨ ꯉꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡꯗ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯃ ꯄꯨꯂꯞ ꯐꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯇꯣꯔꯕꯨꯡꯗ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯐꯨꯝꯒꯅꯤ ꯍꯥꯏꯔꯦ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯃꯗꯨ ꯐꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝꯅ ꯃꯨꯞ ꯇꯧꯔꯦ ꯃꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯅ ꯐꯨꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨꯗ ꯂꯥꯜ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝ ꯁꯥꯏ ꯍꯥꯏꯕꯗꯤ ꯆꯪꯉꯛꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯗꯨ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁꯤ ꯇꯧꯔꯒ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯨꯁꯨ ꯑꯩꯈꯣꯏꯅ ꯊꯝꯃꯤ ꯍꯥꯏꯔꯤꯕ ꯇꯣꯔꯕꯨꯡꯒꯤ ꯖꯒꯥꯗ ꯑꯗꯨꯒꯨꯝꯂꯕ ꯀꯨꯀꯤꯁꯤꯡꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯐꯨꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯐꯨꯝꯃꯛꯑꯒꯗꯤ ꯃꯁꯤ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯊꯝꯃꯤ ꯃꯗꯨ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯊꯝꯃ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯦꯕ ꯍꯥꯏꯕꯗꯤ ꯑꯗꯨ ꯂꯨꯕ ꯊꯕꯛꯇꯨꯕꯨ ꯈꯨꯗꯛꯇ ꯍꯟꯗꯣꯛꯄ ꯉꯝꯃꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯁꯨꯗ ꯂꯩꯕ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯇꯧꯔꯤꯕ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯒꯦ ꯅꯠꯇ꯭ꯔꯒ ꯁꯣꯂꯨꯁꯟ ꯄꯣꯔꯛꯀꯦ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯤꯕꯁꯦ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯁꯣꯂꯨꯁꯟ ꯄꯣꯔꯛꯄ ꯉꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕꯗ ꯏꯟꯗꯤꯌꯥꯅ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥ ꯈꯔ ꯂꯩꯔꯒꯁꯨ ꯑꯦꯖꯦꯟꯗꯥꯁꯤꯡꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯥꯛꯑꯕꯅꯤꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯤꯌꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯩꯁꯤꯗ ꯒ꯭ꯂꯣꯕꯦꯂꯥꯏꯖꯦꯁꯟꯅꯤ ꯆꯥꯎꯈꯠꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯝꯖꯦꯟ ꯌꯥꯎꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏ ꯂꯝꯖꯦꯟꯁꯦ ꯃꯅꯤꯡ ꯍꯟꯅꯅꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯀꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯑꯩꯗꯤ ꯐꯣꯔꯦꯁꯀꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒꯨꯝꯂꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯤꯡꯗꯣꯛꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯐꯣꯔꯦꯁꯀꯤ ꯑꯣꯏꯕ ꯖꯒꯥꯁꯤꯡꯁꯦ ꯈꯨꯟ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯈꯨꯟ 1,500ꯒꯤ ꯃꯊꯛꯇ
ꯐꯣꯔꯦꯁ ꯑꯣꯏꯕ ꯖꯒꯥꯁꯤꯡꯒꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯃꯌꯥꯝ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯁꯤ ꯇꯁꯦꯡꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯅ ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯁꯦ ꯐꯣꯔꯦꯁꯀꯤ ꯃꯐꯝꯗꯨꯗꯤ ꯃꯈꯣꯏꯒꯤꯁꯨ ꯃꯊꯧꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯍꯥꯏꯗꯤ ꯂꯩꯉꯥꯛ ꯂꯩꯇꯕꯗꯧꯅ ꯐꯣꯔꯦꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯇꯕꯗꯧꯅ ꯇꯧꯕꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯐꯣꯔꯦꯁ ꯍꯥꯏꯁꯤꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯄꯨꯔꯒ ꯂꯥꯛꯏ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯈꯜ ꯑꯗꯩꯗꯤ ꯏꯪꯕ ꯁꯥꯕꯒꯤ ꯆꯥꯡ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯂꯕ ꯏꯁꯇꯦꯠꯅꯤ ꯍꯥꯏꯔꯤꯕꯁꯦ ꯐꯣꯔꯦꯁꯁꯤꯡ ꯑꯁꯤꯅ ꯄꯨꯔꯒ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯏꯈꯜ ꯃꯌꯥꯝꯁꯤ ꯄꯨꯔꯒ ꯆꯠꯂꯤ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯒꯨꯝꯂꯕ ꯐꯠꯈꯤꯗ꯭ꯔꯕ ꯐꯣꯔꯦꯅꯔꯁꯤꯡꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯄꯥꯏꯈꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯁꯨ ꯉꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯖꯒꯥꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯈꯔꯗꯗꯤ ꯃꯈꯣꯏꯒꯤ ꯑꯥꯏꯟ ꯂꯣ ꯂꯩ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯎꯠꯂꯤ ꯑꯗꯨꯒ ꯆꯤꯡꯗꯅ ꯃꯗꯨ ꯂꯣ ꯂꯩ ꯍꯥꯏꯕ ꯐꯣꯔꯦꯁ ꯍꯥꯏꯔꯤꯕ ꯖꯒꯥꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯃꯁꯤꯕꯨ ꯎ ꯋꯥ ꯌꯣꯛꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯆꯤꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯎ ꯋꯥ ꯌꯣꯛꯈꯠꯄ ꯍꯥꯏꯁꯦ ꯃꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯊꯧꯅꯤ ꯃꯁꯤ ꯇꯧꯗ꯭ꯔꯅ ꯈꯨꯟ 1,800 ꯍꯦꯟꯅ ꯈꯨꯟ ꯁꯦꯝꯕ ꯐꯥꯎꯕꯗ ꯅꯍꯥꯟꯒꯩ ꯂꯥꯟꯒꯤ ꯃꯇꯝ ꯅꯠꯇꯕꯗ ꯂꯥꯟꯒꯤ ꯃꯃꯥꯡꯗꯁꯨ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯀꯩꯗꯧ ꯂꯩꯒꯦ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯗꯨ ꯌꯦꯡꯁꯤꯜꯂꯒ ꯍꯥꯏꯔꯤꯕ ꯈꯨꯟ ꯁꯦꯝꯃꯤꯕꯁꯦ ꯁꯦꯝꯕ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯐꯣꯔꯦꯁ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯃꯁꯤꯗꯩꯁꯤꯗꯩꯁꯤꯗ ꯈꯨꯟ ꯁꯦꯝꯃꯤꯕꯁꯤꯡꯁꯦ ꯃꯁꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒ ꯃꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛꯇꯨ ꯄꯤꯒꯗꯕꯅꯦꯕ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛꯇꯣ ꯍꯥꯟꯅ ꯀꯗꯥꯏ ꯄꯤꯈ꯭ꯔꯒꯦꯕ ꯈꯨꯟ 1,800 ꯍꯦꯟꯅ ꯚꯤꯂꯦꯖ 1,800 ꯍꯦꯟꯅ ꯁꯦꯝꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯤꯡꯁꯤꯗ ꯐꯣꯔꯦꯁꯀꯤ ꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯐꯣꯔꯦꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯩ ꯊꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤ ꯐꯣꯔꯦꯁꯀꯤ ꯖꯒꯥꯁꯤꯡ ꯀꯣꯛꯊꯣꯛꯄꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯔꯦ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯈꯜ ꯀꯥꯏꯔꯦ ꯑꯁꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤꯕꯨ ꯃꯥꯡ ꯇꯥꯍꯜꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯐꯠꯈꯤꯗꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯗꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯤꯑꯦꯁꯑꯣꯅꯁꯨ ꯂꯥꯎꯔꯒ ꯂꯥꯛꯏ ꯃꯁꯤ ꯂꯩꯉꯥꯛꯀꯤꯁꯨ ꯑꯆꯧꯕ ꯃꯁꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗꯩꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯗꯣ ꯃꯗꯨ ꯄꯤꯅꯥꯜꯇꯤ ꯄꯤꯒꯗꯕꯗꯣ ꯄꯤꯗꯕꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯨ ꯃꯤꯠ ꯄꯥꯡꯕꯤꯔꯣ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯨ ꯃꯤꯠ ꯄꯥꯡꯕꯤꯔꯣ ꯐꯣꯔꯦꯁꯀꯤ ꯖꯒꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯈꯨꯜ 1,800 ꯍꯦꯟꯅ ꯁꯥꯒꯠꯂꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯂꯣꯏꯅ ꯇꯛꯈꯥꯏꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤ ꯎ ꯋꯥ ꯊꯥꯖꯤꯟꯗꯅ ꯐꯣꯔꯦꯁ ꯑꯣꯏꯍꯟꯅꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯊꯥꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯃꯍꯩ ꯄꯥꯟꯕ ꯌꯥꯕ ꯄꯩꯁꯥ ꯊꯣꯛꯅꯅꯕ ꯑꯗꯨꯒꯨꯝꯂꯕ ꯂꯤꯆꯤ ꯑꯣꯏꯒꯦꯔꯥ ꯀꯦꯁꯨꯅꯠ ꯑꯣꯏꯒꯦꯔꯥ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯁꯨ ꯀꯟꯕ ꯄꯩꯁꯥꯁꯨ ꯊꯣꯛꯍꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯆꯧꯕ ꯗꯥꯌꯤꯠꯇ ꯂꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯉꯁꯤꯒꯤ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤꯡ ꯑꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯉꯁꯥꯏꯗꯁꯨ ꯊꯝꯈꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯅ ꯈꯨꯜꯂꯤꯡꯕ ꯂꯩꯕꯥꯛ ꯁꯦꯝꯒꯦ ꯍꯥꯏꯕꯅꯤ ꯃꯤꯇꯣꯞꯁꯤꯡꯗꯨ ꯆꯪꯁꯤꯜꯂꯒ ꯐꯣꯔꯦꯁꯁꯤꯡꯁꯦ ꯆꯍꯤ ꯀꯌꯥꯗꯒꯤ ꯇꯦꯡꯒꯥꯏꯔꯒ ꯈꯨꯟ ꯃꯌꯥꯝ ꯑꯃ ꯁꯦꯝꯖꯤꯜꯂꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯃꯥꯡꯗ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯝꯗ꯭ꯔꯒꯁꯨ ꯉꯁꯤꯗꯒꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯒ ꯏꯔꯝꯗꯝ ꯑꯁꯤꯕꯨꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯔꯝꯗꯝ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯃꯁꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯐꯣꯔꯦꯁ ꯖꯒꯥ ꯑꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯕꯨ ꯄꯥꯏꯈꯠꯄ ꯌꯥꯕ ꯁꯤꯡ ꯑꯗꯣ ꯄꯥꯏꯈꯠꯇꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯅꯣꯔꯠ ꯏꯁꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯁꯦ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯤꯇꯤꯖꯟꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕꯗꯣ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯎꯔꯒ ꯂꯥꯛꯏ ꯑꯩꯈꯣꯏꯁꯦ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯒ ꯀꯝꯄꯤꯌꯔ ꯇꯧꯕꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯗꯤ 1949 ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯣ ꯑꯩꯈꯣꯏꯗ 1949ꯁꯤ ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒ ꯀꯝꯄꯤꯌꯔ ꯇꯧꯕꯗ ꯑꯩꯈꯣꯏꯗ ꯍꯟꯊꯕ ꯂꯩꯔꯝꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟ ꯂꯩꯔꯝꯃꯤ
ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯂꯩꯔꯝꯃꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯕꯨ ꯂꯩꯇꯅ ꯊꯝꯕꯤꯔꯝꯃꯦꯕ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥꯗ ꯃꯔꯁ ꯇꯧꯔ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯤꯅꯦꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯒ ꯀꯝꯄꯤꯌꯔ ꯇꯧꯕ ꯌꯥꯔꯤꯕ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂ ꯃꯇꯨꯡꯗ ꯄꯥꯔꯁꯤ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯊꯝꯕ ꯃꯗꯨꯗꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯂꯥꯛꯄ ꯃꯗꯩꯗꯤ ꯁ꯭ꯇꯦꯠꯄꯨ ꯐꯪꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯁꯦꯡꯅ ꯃꯥꯂꯦꯝꯒꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯗ꯭ꯔꯥꯒꯣꯅꯤꯌꯥꯟ ꯂꯣ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯝ ꯐꯣꯔꯁ ꯁ꯭ꯄꯦꯁꯦꯜ ꯄꯋꯥꯔ ꯑꯦꯛ 1958 ꯊꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯆꯠꯅꯕ ꯌꯥꯗ꯭ꯔꯕ ꯍꯥꯏꯗꯤ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇꯤꯁꯅ ꯆꯠꯅꯔꯝꯕ ꯗ꯭ꯔꯥꯒꯣꯅꯤꯌꯥꯟ ꯂꯣꯁꯦ ꯃꯇꯝ ꯑꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯡ ꯇꯝꯅꯅꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯄꯥꯝꯃꯤꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯤꯗꯔꯁꯤꯡꯅ ꯃꯁꯤꯁꯦ ꯗ꯭ꯔꯥꯒꯣꯅꯤꯌꯥꯟ ꯂꯣꯅꯤ ꯂꯣ ꯑꯁꯦ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯆꯠꯅꯕ ꯌꯥꯗꯕ ꯂꯣꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯣ ꯑꯁꯦ ꯃꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯂꯣ ꯑꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯂꯝꯁꯦ ꯊꯥꯗꯣꯛꯑꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯑꯃꯨꯛ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅꯣꯔꯠ ꯏꯁꯇ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ 19 ꯑꯩꯈꯣꯏ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯏꯁꯇꯦꯠꯍꯨꯠ ꯐꯪꯉꯕ 1980 ꯑꯗꯨꯋꯥꯏꯗꯒꯤ ꯑꯥꯔꯝ ꯐꯣꯔꯁ ꯁ꯭ꯄꯦꯁꯦꯜ ꯄꯋꯥꯔ ꯑꯦꯛꯁꯦ ꯃꯁꯤ ꯆꯠꯅꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯅꯨꯄꯤꯗ ꯆꯠꯊꯕ ꯑꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔ ꯃꯔꯝ ꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯠꯂꯤꯕꯁꯦ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯗꯨꯗꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯌꯦꯡꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯅ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯨꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯏꯟꯗꯤꯌꯥꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯨꯝ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯐꯝ ꯄ꯭ꯔꯤ ꯃꯥꯔꯖꯔ ꯁ꯭ꯇꯦꯇꯁ ꯗꯤꯃꯥꯟ ꯍꯥꯏꯗꯤ ꯇꯧꯔꯛꯅꯅꯕꯒꯤ ꯋꯥꯈꯜꯒ ꯄꯣꯛꯍꯜꯂꯤꯕ ꯇꯧꯔꯛꯅꯅꯕꯒꯤ ꯃꯔꯝ ꯌꯥꯠꯂꯤꯕꯁꯦ ꯃꯁꯤ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯗꯒꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ